Matamgi Manipuri Wari channel asibu tabiriba khwai pomnamakpu taramna okjeri. Ngasisu mahausagum Kokchakpi Nungshibi kunthra suba tangkak amok puduna lakjeri. Punna taminarasi. Thoimisana thanglamba khungthangdu lefleduna peri peri mangonda yinglakpaduda. Asingbani ai nangbu thamoi singna nungsi. Nangi ingau maujabina daw. Nangi dawriba maong aduna aina nangbo khidajaki pamjaki. Hanjin hanjin hairasu thoibisanaagi response amata laktabaduda chingmemba lukthaduna laikre. Khanghaude thoibisanana chinsilaktuna mabu chena konselai. Thadoklaroi haibagi matagum maso thoibisanabu konselli. Harauba nungaiba anina punkibana thoibisanadi ngasaidagi peri peri tawraga leiramba adu pena kapthoraklei. Konseli batusu thadokde hena chena konseli. Langtaknaraba ikhau langlaba thamoi ani ado ngasidi thamoina apamba taningba wahaising taba phanglarabada kayada nungairaba. Taibangi awa nungai pumba kaukre mikuptuda. Oikre makhoi anigi manglangi ipak. Ngayhak anido wasungangda tumin leiraba matung jungnembana makhantaragi nokfet tawna. Yumhandabida adum kolaga leirage hairo. Thoibisana ikaina kolibadu thadoi aduga nangna drasa ha nungsiraso nungsidaba saba pamlasu pamdaba saba aibu hanba aibu chakhanba nang aisene nang asi hairaga thoibisana oinarab jingmimagi thabakta makhut machaduna kutum tasinduna hanjin suri jingmimbasu nokmi amuk thoibisanabu konsinduna thammi. Tanjadu da irai maso kuimanbadagi thoibisanabu kauba lakpani. Oiramliba maongduda madi ngakpana kamthengkre. Adubo irai lima khugdemlakladuna. Film gisin loidribo. Aisibo tan kaibi oina thokladru tawrisibo. Anido irai magi wahaiduda ikaina phat handoknai. Thoibisana ikaina Jalasalo. Irai maso magi maong aduda nagfet tawna. Yarajane natraga ai lakpasida wathi dongnami taseba. Ikhaidi ngasai na chatnaba ngairabani noigi film shooting loitabagi wanine. Thoibisana jinglembada phawba chetlagi haiba ngamdana ikain manduna mana hana hanna yenglamda thokri. Mamanabigi makhut kadu chingladuna jatkre. Thoibisanagi maong mataw aduda magi thamoida mahagpu nungsiba hengalakpadawna dawri. Mahagtabuni manglantaybang anida thanduna uduna layriba. Thoibisana na tawriba thabak mayamsena machinda tapna mugsolai. Anthokna sa thongna phaida mitay chano nangse. Mayamgi bidingda kokchakpi oina uriba nangse. Oy kare ngasidi. Aigi thamoigi Kokchakpi Nungshibi. Aigi thamoisina ngasidi nahakbo Kokchakpini haiba yarakdre. Aina koirakpa nupising aduga nahaka asuk tayonaba. Nanguma nupise amuktasu thingnadre. Oijarage nangse aigi punsigi aroiba nungsiba. Kana amata hanna amukta yenglaroi. Jinglemba mondrangda ngaihak sanaramlaga gari thauraga magi leifamda halakle. Yaurakpaga mok phiga hongni khangdakai sofaduda phamlaga amuk laikre. Mana haujuk uriba khanliba haibabu thoibisanagi wakhaltani. Haukiba thawdok kharasa ningsingle mikuptuda. Ibahal machanupada call tawrai jinglemba phone du paikhatladuna wari sanare. Hello ba ibunga nangbu kari tawrige baba Sum leirambani kai leirage. Ibungo ngasidi thokdok ama thokrin hey. Kai thokdok ne baba. Napi macha amana nangbu hanglamine. Kanana. Magi kartuda thoibisana khaktani thariba. Chingnemba chingnana. Baba, number rom da thabirakera. Hoi tharake. Imboholna machanupagi WhatsApp phone number do thari. Jingnemba number do ubada nukningbana suloire. Wa makha tarai khangningbana.
Baba, kay wari di sanay. Nang gatay na tuition sa pula ni hay ni hay. Ay nabudi, nangi baba ni sa hayram dabani. Masak su phazay ni hay. Adubo, ay kogi imaw go oidoiro tawrusibo. Jingne manok lado na. Baba na bo paham laba. Paham le. Ay kogi farm dagi nganga leki bani. Paisa gadi tabi kidroba. Adu di tabi kidreda. Adubo kanay majano ni hay. Ay bo hay bachat lasira ni hay. As baba sari. Nacha say amta adu nupido koy kikeba. Koyu ipa na yay hay sini. Napaso tayo na matam amagi hero ni kayo. Ado baba, atay di kay hang nake. Nangi address ka duhang lambanin hay. Jingne ba gari thawge tawri ngay duda. Beg horan kre, kana lege, amta kan biyo. Jingne ba thebi sanaki mataw aduda nungay tredura tanari. Beg mulaga chen kiba nupado chen mawasilakpadagi lipaga layringayda jingnembana magi furittuda yanlai. Magi jawarba khutum aduna soke tawada. Amta ako. Ay tasengna beg sa uran manati. Jingnemba ngakna. Kariya. Jiki nupido akoy jesing ne. Ichi ki plot ne. Aige birthday khangli mama say acham mami di oirise ado kamai na khangli jano ne khanna magi IG profile changlaga yengli aige birthday thaba samata yaude yam khakne hekta bishila ine he sum chung tharanga yengbada magi photo da special day thaba ma yoramba duda magi say sida pirokpa malida amang jahidani ne aina si kapkhiba se Lai Kurumuraga, Loibagi Poska Toraga, Taina Kapkibudo. Among Magi Reels the Ngak Ningli. I give man a wajan dancing sinner, Moine Kangdana, Reels Kahang say, Malo Hingermanine. On talk me, I creda. Let I know I didn't hire a glorisibo. Long Bonamit to the knee. Jingme Matibis and I love the lake to Ura. Hebisana nga sidi amuke hena phazarak padong na tawri. Koilaw na rabi misna ani duda eyeliner na laytingli. Naton da jandan. Tangang labajin balda na angang mamadyo ki lipstick. Kokchakda Ningthouja na pulli sambal duso. Sambal ladugi yet kinapada lay na chum amaso thetli. Na chum adu na hena phazahali. Khwang dana mapal naingbi yellow madyo ki phanik amasetli. Yellow color ki blouse ama solid libani. Hakjang dana grey maju ki wangkai PM inli. Mong handa na left laga nagmi tarok padu dati kaya di fajakre. Magi saktam adu da ngaw kre, saman kre, jingnemba majin da tap nusa solai. Phazayda, Ningthouja na jana hakse. Wai kre nang na ay ki thamay ki mapu. Aigi Kokchakpi ngasi di nay re. Kay mariga thok nay jano. Mahanaga lahong bala isiba. Kana de yam na supazay amda asmay na sumpazari ngay sida photo dung kapki. Kanghaw da na pagkitagi phone do log thok laga photo do kapli kana sa uhanda na. Somda la isi kay gano na Mahang mahagi maong samdi yin kige. Thaibisana chingnim balay ba may kay da jang silagpaduda iraylay na khanglay mga tanarakpa ni hayba. Somdala isay ay tanarakpa rang kanine. Ay chat sinagiba, mga tanarakpa rin giba. Khang ni masay, laknagi nga sidi. Chumlim mafamlam ba da ki hawgalaglaga jat sinay. Mga nanjat pa kuding tanarai. Chingnim ba mi magithonggan da lot ni ngay da magi phone do ringlai. Kaino, ay somda ay gihero fang durakan sida. Noi sidi tal helai ma. Dhamu chalo, noi sing sidi. Kai dong chut khazalo ne. Phang durakan sida, ilhe awai ba. Thaibisana thuna long phamda muglakli, magi matungda chungni masachatli. Thaibisana di tungdo onthorakti, magi chafam thokpa dumag chatli. Reception party dani. Thaibisana gyanmen tadana kari manungda tumlaga lairibado aduda nungaitraduna yengli. Joy ni tari basamlang do hugat piduna pasana konsimbi.
ꯆꯤꯡꯂꯦꯝꯕ ꯋꯥꯈꯜꯗꯨꯗ ꯁꯨꯈꯜꯂꯤ꯫ ꯌꯨꯒ ꯊꯛꯑꯗꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅꯅꯦ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯦ, ꯃꯁꯛꯁꯤꯁꯨ ꯅꯨꯡꯁꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯆꯤꯡꯂꯦꯝꯕ ꯏꯔꯥꯏ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ? ꯍꯦꯛ ꯊꯪꯕꯤꯌꯨ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯃꯥꯁꯦ ꯌꯨꯒ ꯊꯛꯄ꯭ꯔꯣ? ꯊꯛꯇꯦꯗ, ꯑꯩꯁꯨ ꯉꯁꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯉꯛꯂꯤꯕꯅꯦ꯫ ꯁꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤꯌꯦ꯫ ꯑꯆꯧ ꯑꯆꯧꯕ ꯄꯥꯔꯇꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯎꯕ꯫ ꯁꯣꯝꯅꯗꯤ ꯂꯥꯟꯅ ꯈꯟꯕꯤꯔꯝꯃꯅꯤ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯀꯦ ꯇꯧꯔꯤꯉꯩꯗ ꯊꯣꯏꯕꯤꯁꯅꯥ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯆꯤꯡꯂꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯣꯏꯍꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤ꯫ ꯃꯥꯕꯨ ꯃꯣꯏ ꯃꯆꯦ ꯍꯣꯏꯗꯒ ꯊꯤꯟꯕꯤꯔꯝꯒꯗ꯭ꯔꯅꯦ? ꯑꯩꯕꯨ ꯃꯥ ꯌꯥꯝ ꯎꯅꯤꯡꯂꯦꯗ꯫ ꯀꯔꯝꯅꯕꯨ ꯇꯧꯔꯝꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣꯅꯦ? ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨ ꯌꯦꯡꯂꯤ꯫ ꯄꯨꯡ 11:45 ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯀꯥꯟꯅꯗꯦ, ꯊꯦꯡꯒꯦꯔ ꯉꯟꯒꯦꯔ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯑꯁꯨꯛ ꯈꯣꯏꯔꯥꯡꯅꯅ ꯂꯥꯡꯇꯛꯅꯔꯕꯁꯤꯕꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯨꯝꯐꯝꯒ ꯑꯝꯇ ꯈꯪꯂꯔꯣꯏ꯫ ꯈꯟꯅ ꯈꯟꯅ ꯏꯔꯥꯏ ꯂꯩꯃ ꯊꯥꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯤ꯫ ꯄꯥꯏꯔꯛꯄꯒ, ꯃꯣꯏ ꯃꯆꯦ ꯍꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯝꯇ ꯊꯥꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯀꯅꯥꯒꯤ ꯆꯦꯅꯣ? ꯊꯣꯏꯕꯤꯁꯅꯥ ꯍꯣꯏꯒꯤ ꯃꯆꯦꯗꯣ꯫ ꯀꯩꯒꯤꯅꯣ? ꯄ꯭ꯂꯤꯖ ꯍꯪꯕꯤꯔꯛꯑꯅꯨꯋꯣ, ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯃꯣꯏ ꯃꯆꯦ ꯍꯣꯏꯗꯨꯁꯨ ꯄꯥꯎ ꯑꯝꯇ ꯍꯥꯏꯕꯤꯀꯣ, ꯑꯩ ꯂꯥꯛꯀꯅꯤꯅ꯫ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯕ꯫ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯔꯝꯅꯗꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯂꯣꯏ? ꯏꯔꯥꯏ ꯂꯩꯃꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯝꯐꯥ ꯍꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯊꯥꯔꯛꯂꯤ꯫ ꯏꯔꯥꯏ ꯂꯩꯃꯁꯨ ꯆꯤꯡꯂꯦꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤꯅ ꯇꯝꯐꯥ ꯍꯣꯏꯁꯨ ꯃꯥꯕꯨ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕ ꯇꯝꯐꯥ ꯍꯣꯏꯗ ꯊꯨꯡꯂꯔꯦ꯫ ꯂꯣꯌꯥꯅ, ꯆꯤꯡꯂꯦꯝꯕ ꯍꯥꯏꯁꯦ ꯁꯣꯝ ꯑꯣꯏꯕꯤꯔꯦꯀꯣ? ꯑꯧ, ꯃꯥꯅꯦ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯅꯔꯤ꯫ ꯇꯝꯐꯥꯅ, ꯉꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯪꯁꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯅꯥꯎꯄꯤꯒꯤ ꯉꯁꯤ ꯅꯣꯏꯅ ꯎꯔꯤꯕ ꯁꯛꯂꯣꯟꯁꯦ, ꯃꯥꯒꯤ ꯃꯥꯏꯈꯨꯝꯗꯣ ꯑꯗꯨꯗꯕꯨꯅꯤ꯫ ꯃꯥꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯀꯣꯛꯆꯥꯛꯄꯤ ꯃꯥꯜꯂꯝꯒꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯀꯣꯛꯆꯥꯛꯄꯤ ꯍꯥꯏꯅ ꯀꯧꯅꯕꯤꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ, ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯥꯅ ꯉꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤꯅ ꯀꯌꯥ ꯎꯁꯤꯠꯇꯦ, ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯃꯛꯅ ꯃꯥꯅ ꯁꯛꯂꯣꯟ ꯑꯁꯤ ꯎꯠꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡꯁꯦ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯕꯅꯤ, ꯀꯂꯛꯅꯤ꯫ ꯃꯥꯅ ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯣꯏꯅ ꯂꯩꯔꯤꯕꯁꯦ ꯕꯣꯔꯗ ꯃꯦꯝꯕꯔꯅ ꯄꯥꯝꯗꯦ꯫ ꯃꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯀꯣꯛꯆꯥꯛꯄꯤꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯉꯥꯎꯁꯨ ꯈꯔ ꯊꯤꯔꯛꯏ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯇꯝꯐꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ, ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯪꯖꯒꯦꯕ, ꯌꯥꯒꯗ꯭ꯔꯥ? ꯂꯣꯌꯥꯒ ꯇꯝꯐꯥꯒ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯂꯣꯌꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯕꯨ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯍꯜꯂꯛꯏ꯫ ꯂꯣꯌꯥꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯥ ꯑꯗꯨꯗꯒꯤ꯫ ꯊꯣꯏꯕꯤꯁꯅꯥꯗꯤ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯗꯅ ꯑꯁꯤꯕꯒꯨꯝꯅ ꯇꯥꯔꯒ ꯇꯨꯝꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯁꯨꯞꯆꯤꯟꯕꯤꯗꯨꯅ ꯅꯣꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ, ꯑꯩꯒꯤ ꯀꯣꯛꯆꯥꯛꯄꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯅ ꯋꯥꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯃꯥꯌꯣꯛ ꯌꯥꯒꯅꯤ꯫ ꯅꯪꯒꯤ ꯃꯃꯤꯗ ꯏꯟꯅꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ꯫ ꯅꯪ ꯀꯤꯒꯅꯨ, ꯊꯧꯅꯥ ꯍꯟꯒꯅꯨ, ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ꯫ ꯅꯪꯒꯤ ꯇꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯄꯥꯄꯤ ꯇꯧꯕꯤꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯏꯔꯥꯏ ꯂꯩꯃꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯇꯥꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯒꯤ ꯃꯇꯧꯁꯤꯗ꯫
ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯑꯩ ꯂꯩꯔꯤ ꯅꯈꯣꯏꯒꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯀꯜꯂꯛꯆꯩ ꯑꯁꯨꯛ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯂꯛꯇ ꯇꯥꯡꯕꯤꯅꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯊꯦꯡꯅꯕ ꯆꯤꯡꯂꯦꯝꯕ ꯑꯩꯒꯤ ꯏꯇꯥꯁꯦ ꯅꯪꯅ ꯉꯥꯛꯄꯤꯁꯟꯕꯤꯌꯨꯀꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯤꯅ ꯈꯔꯁꯨ ꯌꯦꯡꯁꯤꯜꯂꯦ ꯑꯗꯨꯒ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯅꯁꯨ ꯎꯁꯤꯠꯄꯤꯗꯕꯅꯤ ꯃꯈꯣꯏꯒꯤ ꯕꯕꯥꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯔꯛꯇ꯭ꯔꯤ ꯅꯣꯡꯃ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡꯒꯤ MDꯁꯨ ꯑꯣꯏꯔꯤꯕ ꯕꯣꯔꯤꯁꯀꯤ ꯀꯥꯗ ꯄꯣꯠ ꯑꯃ ꯄꯤꯒꯦꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥ ꯁ꯭ꯌꯥꯝꯒ ꯃꯥꯒ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯑꯉꯛꯄꯅꯤ ꯑꯩ ꯊꯣꯏꯕꯤ ꯁꯅꯥꯗꯁꯨ ꯇꯝꯂꯨꯗꯦ ꯀꯅꯥꯝꯇꯗꯁꯨ ꯇꯝꯂꯨꯗꯦ ꯉꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯅꯦ ꯇꯝꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯋꯥꯕ ꯇꯥꯔꯅꯤ ꯀꯤꯖꯕꯅ ꯑꯩ ꯀꯅꯥꯗ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯊꯣꯏꯕꯤ ꯁꯅꯥ ꯇꯁꯦꯡꯅ ꯀꯣꯛꯆꯥꯛꯄꯤ ꯅꯠꯇꯦ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥꯕꯨ ꯀꯣꯛꯆꯥꯛꯄꯤ ꯑꯣꯏꯍꯟꯕꯅꯤ ꯃꯥꯕꯨ ꯐꯖꯅ ꯇꯤꯟꯅꯔꯒ ꯂꯣꯏꯅꯔꯒ ꯃꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ ꯃꯥꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯆꯪꯉꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯄꯥꯝꯕꯝ ꯇꯤꯡꯕꯤꯅꯕ ꯉꯁꯤꯒꯤ ꯁꯃꯥꯖ ꯅꯨꯄꯥꯅ ꯈꯨꯠꯂꯤꯡꯕ ꯁꯃꯥꯖ ꯑꯁꯤꯗ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯃꯥꯁꯨ ꯀꯣꯛꯆꯥꯛꯄꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯤ ꯂꯝꯕꯤꯗꯅꯤ ꯀꯔꯤꯅꯣ ꯑꯗꯨꯗ ꯇꯧꯔꯤꯗꯣ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯆꯤꯡꯂꯦꯝꯕ ꯎꯕꯗꯨꯗ ꯀꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯍꯦꯛꯇ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯪꯅ ꯄꯨꯔꯛꯏꯕ ꯄꯣꯠꯁꯦ ꯍꯥꯡꯗꯣꯛ ꯌꯥꯝ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯍꯥꯡꯗꯣꯛꯎꯕ ꯃꯇꯝꯗꯗꯤ ꯕꯣꯝ ꯑꯣꯏꯔꯒ ꯂꯩꯔꯝꯂꯤ ꯍꯩ ꯁꯤꯁꯦ ꯀꯅꯥꯅ ꯊꯝꯃꯨꯁꯣꯅ ꯍꯥꯏ ꯍꯥꯏꯔꯣ ꯑꯩ ꯈꯪꯗꯦ ꯀꯔꯤꯒꯤ ꯈꯪꯗꯕ ꯑꯃꯨꯛꯁꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯁꯦꯡꯕꯗꯤ ꯑꯩ ꯈꯪꯗꯕ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯌꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯥꯔꯤ ꯑꯩꯁꯨ ꯀꯟꯗꯤꯁꯟ ꯑꯃꯗꯒꯤ ꯌꯥꯈꯤꯕꯅꯤ ꯅꯝꯕꯔꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯀꯔꯤꯒꯤ ꯈꯪꯗꯕ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯔꯤꯁ ꯍꯥꯏꯅ ꯊꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯔꯦ ꯁꯤꯒꯤ ꯐꯣꯝꯁꯦ ꯐꯤꯠ ꯇꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯧꯗ꯭ꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯀꯩꯒꯨꯝꯕ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯄꯣꯂꯤꯁꯇ ꯁꯤꯟꯅꯒꯅꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯀꯤꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯗꯨ ꯆꯤꯡꯂꯦꯝꯕꯗ ꯁꯤꯟꯅꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯃꯔꯝ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕꯅ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯕꯅꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯉꯁꯤꯗꯤ ꯍꯜꯂꯛꯄꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯉꯁꯥꯏ ꯇꯧꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯃꯐꯤꯒ ꯍꯣꯡꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇꯁꯨ ꯏꯕꯥꯅꯤ ꯑꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯤꯌꯦ ꯅꯪꯗꯤ ꯑꯩꯁꯨ ꯁꯨꯝ ꯂꯩꯔꯤꯌꯦ ꯅꯣꯛꯐꯦꯠ ꯇꯧꯅꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ ꯊꯕꯛ ꯍꯜꯂꯛꯄꯁꯦ ꯋꯥꯕ꯭ꯔꯥ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯚꯣꯏꯁꯁꯦ ꯌꯥꯝ ꯐꯖꯩ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯤ ꯆꯤꯡꯂꯦꯝꯕ ꯅꯣꯛꯂꯗꯨꯅ ꯀꯃꯥꯏꯅ ꯅꯨꯄꯥ ꯃꯥꯜꯂꯤꯕ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥ ꯏꯀꯥꯏꯅ ꯈꯪꯗꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯉꯥꯏꯈꯣ ꯍꯥꯏꯕꯒ ꯅꯪꯗꯤ ꯀꯣꯜꯗꯨ ꯀꯛꯄꯅ ꯍꯥꯜꯂꯤ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯁꯣꯟꯂꯛꯏ ꯃꯁꯤꯗꯅꯤꯀꯣ ꯑꯩꯒꯤ ꯀꯣꯛꯆꯥꯛꯄꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯁꯦ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯃꯊꯕꯥꯛꯇ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯝꯗꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯣꯏꯈ꯭ꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯒ ꯆꯤꯡꯂꯦꯝꯕꯒꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯤ
Nongma Thibisana call Malai. Kola Gribaduda baked the phone to look to a pairi. Hello. Toy, Nangai the lege. Aila Anie, Gidorge. Lao, take me Matamsi. Oi. Call the Humcree, Master Loisinduna, Tabak Jet number Tokla A. Nakan Amadana Garam Tauri, Tabisanagi, Asonba, Ajinbatan Jaying Libakayani. Tawainami Kaya, Pesabiduna, Tadok Lagasena Halibani. Asom the Tobisanaga, Chinglimbaga Marilena Krikang Lakpapa, do Tabada, may hung sauri. Aina, Makoi Anigimari Tadakani. Mabo, I go the way.